ꯑꯩꯅ ꯉꯁꯤ ꯇꯥꯛꯀꯗꯣꯏꯁꯦ ꯑꯩꯈꯣꯏ ꯀ꯭ꯂꯥꯁ 10ꯒꯤꯗ ꯌꯥꯎꯕ ꯋꯥꯔꯦꯡꯁꯤꯡꯒꯤ ꯃꯅꯨꯡꯗ ꯌꯥꯝ ꯃꯔꯨꯑꯣꯏꯕ ꯍꯥꯏꯇꯥꯔꯦ ꯑꯅꯤꯁꯨꯕ ꯋꯥꯔꯦꯡꯗ ꯌꯥꯎꯕ ꯈꯣꯡꯅꯥꯡ ꯍꯣꯒꯥꯏꯕꯤ ꯍꯥꯏꯕ ꯆꯦꯞꯇꯔꯗꯨꯅꯤ ꯑꯗ ꯈꯣꯡꯅꯥꯡ ꯍꯣꯒꯥꯏꯕꯤ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯇꯁꯦꯡꯅ ꯍꯥꯏꯇꯥꯔꯗꯤ ꯌꯥꯝꯅ ꯄꯨꯋꯥꯔꯤꯒꯤ ꯑꯣꯏꯕ ꯍꯤꯁꯇ꯭ꯔꯤꯒꯤ ꯑꯣꯏꯕ ꯌꯥꯝꯅ ꯃꯔꯤ ꯂꯩꯅꯕ ꯑꯗꯨꯒꯨꯝꯂꯕ ꯋꯥꯔꯤꯁꯤꯡꯒꯤ ꯃꯅꯨꯡꯗ ꯑꯃꯅꯤ ꯑꯗ ꯀ꯭ꯂꯥꯁ 10ꯗ ꯑꯩꯈꯣꯏ ꯌꯥꯎꯔꯤꯕ ꯈꯣꯡꯅꯥꯡ ꯍꯣꯒꯥꯏꯕꯤꯁꯤꯗ ꯃꯅꯨꯡꯁꯤꯗ ꯑꯩꯁꯦ ꯄꯥꯔꯠ ꯑꯅꯤ ꯊꯣꯛꯅ ꯑꯩꯈꯣꯏꯅ ꯑꯍꯥꯟꯕ ꯅꯩꯅꯕ ꯌꯥꯏ ꯑꯍꯥꯟꯕꯗ ꯋꯥꯔꯤꯁꯤꯒꯤ ꯑꯣꯏꯕ ꯃꯄꯨꯡ ꯑꯣꯏꯕ ꯍꯥꯏꯕ ꯑꯃ ꯑꯗꯨꯒ ꯋꯥꯔꯤꯁꯤ ꯍꯥꯏꯕ ꯑꯃ ꯑꯗꯨꯅ ꯑꯍꯥꯟꯕꯗ ꯑꯩꯈꯣꯏꯅ ꯅꯩꯅꯒꯗꯣꯏꯁꯦ ꯈꯣꯡꯅꯥꯡ ꯍꯣꯒꯥꯏꯕꯤꯁꯤꯗ ꯋꯥꯔꯤꯁꯤ ꯀꯔꯝꯍꯥꯏꯅ ꯑꯏꯕꯁꯤꯅ ꯁꯥꯒꯠꯀꯦ ꯍꯥꯏꯕꯁꯤꯅꯦꯕ ꯑꯩꯅ ꯍꯧꯖꯤꯛ ꯅꯣꯏꯗ ꯊꯝꯒꯗꯣꯏꯁꯦ ꯍꯥꯏꯕꯗꯤ ꯋꯥꯔꯤꯁꯤꯗ ꯌꯥꯎꯔꯤꯁꯦ ꯇꯁꯦꯡꯅ ꯍꯥꯏꯇꯥꯔꯗꯤ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕ ꯑꯃꯅ ꯃꯥꯅ ꯆꯠꯂꯨꯔꯤꯕ ꯊꯕꯛꯇꯨꯒꯤ ꯑꯔꯥꯟꯕꯗꯨꯗꯒꯤ ꯃꯍꯩꯗꯣ ꯐꯪꯉꯦ ꯍꯥꯏꯕꯅꯤ ꯃꯗꯨꯒꯤ ꯐꯪꯈꯤꯕꯒꯤ ꯋꯥꯔꯤꯗꯣ ꯑꯩꯈꯣꯏꯒꯤ ꯈꯣꯡꯅꯥꯡ ꯍꯣꯒꯥꯏꯕꯤꯁꯤꯗ ꯌꯥꯎꯏ ꯁꯤꯅꯤ ꯑꯁꯥꯝ ꯃꯤꯅꯀꯦꯇꯅ ꯑꯩꯈꯣꯏꯒꯤ ꯈꯣꯡꯅꯥꯡ ꯍꯣꯒꯥꯏꯕꯤꯁꯤꯗ ꯄꯤꯔꯤꯕ ꯊꯤꯝꯁꯤ ꯑꯗꯨꯅ ꯃꯥꯅ ꯀꯩ ꯍꯥꯏꯒꯦꯕꯨ ꯇꯥꯏꯕꯪ ꯃꯄꯨꯅ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯁꯤ ꯁꯦꯝꯕꯤꯔꯛꯏ ꯃꯤꯑꯣꯏꯕꯁꯤ ꯁꯦꯝꯕꯤꯕ ꯃꯇꯝꯗ ꯑꯐꯕ ꯉꯥꯛꯇ ꯁꯦꯝꯃꯤ ꯑꯐꯕ ꯉꯥꯛꯇ ꯇꯧ ꯑꯗꯨꯒ ꯑꯆꯨꯝꯕ ꯉꯥꯛꯇ ꯆꯠꯂꯨ ꯍꯥꯏ ꯑꯗꯨꯅ ꯑꯆꯨꯝꯕ ꯉꯥꯛꯇ ꯆꯠꯅꯅꯕꯒꯤꯗꯃꯛ ꯇꯥꯏꯕꯪ ꯃꯄꯨꯅ ꯁꯦꯝꯕꯤꯔꯝꯕ ꯑꯩꯈꯣই ꯃꯤꯑꯣꯏꯕꯁꯤꯅ ꯀꯔꯤ ꯑꯣꯏꯒꯦꯕꯨ ꯑꯩ ꯍꯥꯏꯕ ꯋꯥꯈꯜꯁꯤꯅ ꯃꯥꯡꯑꯣꯏꯅꯔꯒ ꯂꯥꯟꯅ ꯍꯦꯛꯇ ꯆꯠꯂꯨꯔꯤ ꯂꯥꯟꯅ ꯆꯠꯂꯨꯕ ꯃꯤꯁꯤꯅ ꯀꯩꯗꯧꯒꯦ ꯄꯣꯂꯣꯏꯗ ꯈꯨꯗꯣꯡꯊꯤꯕꯗꯣ ꯑꯋꯥꯕ ꯅꯪꯈꯤꯕꯒꯤ ꯊꯧꯗꯣꯛꯁꯤꯒ ꯃꯔꯤ ꯂꯩꯅꯕ ꯋꯥꯔꯤꯅꯦꯕ ꯈꯣꯡꯅꯥꯡ ꯍꯣꯒꯥꯏꯕꯤꯁꯤ ꯑꯗꯨꯅ ꯈꯣꯡꯅꯥꯡ ꯍꯣꯒꯥꯏꯕꯤꯁꯤꯗ ꯍꯧꯖꯤꯛ ꯑꯩꯅ ꯈꯣꯡꯅꯥꯡ ꯍꯣꯒꯥꯏꯕꯤꯁꯤꯗ ꯍꯥꯏꯔꯛꯀꯗꯣꯏꯁꯦ ꯀꯩꯒꯤꯕꯨ ꯉꯁꯥꯏꯒꯤ ꯃꯁꯤꯒꯤ ꯋꯥꯔꯤꯁꯤꯗ ꯀꯔꯤ ꯌꯥꯎꯒꯦꯕꯨ ꯑꯩꯈꯣꯏꯒꯤ ꯑꯍꯥꯟꯕꯗ ꯇꯥꯏꯕꯪ ꯃꯄꯨꯁꯤꯅ ꯃꯤꯑꯣꯏꯕꯁꯤ ꯁꯦꯝꯕ ꯃꯇꯝꯁꯤꯗ ꯐꯅꯅꯕ ꯑꯆꯨꯝꯕ ꯂꯝꯕꯤ ꯆꯠꯅꯅꯕ ꯑꯃꯗꯤ ꯃꯥꯅ ꯇꯧꯒꯗꯕꯁꯤꯡ ꯂꯣꯏꯅꯃꯛ ꯃꯆꯥ ꯈꯥꯏꯅ ꯊꯝꯕꯤꯔꯝꯃꯤ ꯊꯝꯕꯤꯔꯝꯕꯁꯤꯡꯗꯣ ꯆꯠꯇꯗꯅ ꯑꯩꯅ ꯃꯍꯦꯜꯂꯦ ꯑꯩꯅ ꯃꯐꯔꯦ ꯍꯥꯏꯗꯅ ꯍꯦꯛꯇ ꯆꯠꯂꯨꯕꯒꯤ ꯄꯣꯂꯣꯏꯗꯨꯒꯤ ꯐꯟꯗꯨꯅ ꯂꯥꯁꯇ ꯀꯩꯗꯧꯈꯤꯕ ꯈꯨꯗꯣꯡꯊꯤꯕꯗꯣ ꯅꯪꯉꯤꯕꯅꯤ ꯁꯨꯝꯕ ꯈꯨꯗꯣꯡꯊꯤꯕꯁꯤ ꯅꯪꯗꯅꯕꯒꯤꯗꯃꯛ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯗ ꯀꯔꯤ ꯍꯥꯏꯅ ꯄꯥꯎꯇꯥꯛ ꯑꯃ ꯑꯣꯏꯅ ꯉꯁꯤ ꯁꯒꯣꯜꯕꯟꯗ ꯍꯧꯔꯤ ꯑꯗꯨꯒ ꯅꯝꯕꯨꯜ ꯃꯄꯥꯟꯗ ꯍꯧꯔꯤꯕ ꯈꯣꯡꯅꯥꯡ ꯍꯣꯒꯥꯏꯕꯤꯁꯤꯅ ꯑꯩꯈꯣꯏꯗ ꯋꯥꯔꯤ ꯑꯃ ꯂꯤꯔꯤ ꯋꯥꯔꯤꯁꯤꯗ ꯀꯔꯤ ꯌꯥꯎꯔꯤꯒꯦꯗꯨꯅꯦꯕ ꯍꯣꯔꯦꯟ ꯄꯔꯥꯁꯤꯗ ꯑꯩꯈꯣꯏꯅ ꯌꯥꯎꯒꯗꯣꯏꯁꯦ ꯑꯗꯨꯅ ꯑꯩꯅ ꯑꯍꯥꯟꯕꯗ ꯍꯥꯏꯅꯤꯡꯉꯤꯗꯤ ꯅꯈꯣꯏꯅ ꯈꯪꯒꯗꯕꯗꯤ ꯀꯩꯅꯣꯕꯨ ꯈꯣꯡꯅꯥꯡ ꯍꯣꯒꯥꯏꯕꯤꯁꯤ ꯀꯔꯤꯅꯣ ꯃꯉꯣꯟꯗ ꯌꯥꯎꯔꯤꯁꯤ ꯊꯤꯝꯁꯤ ꯀꯔꯤꯅꯣ ꯁꯤꯅꯤ ꯑꯍꯥꯟꯕꯗ ꯃꯔꯝꯗꯤ ꯀꯩꯅꯣꯕꯨ ꯃꯤꯑꯣꯏꯕꯁꯤ ꯇꯥꯏꯕꯪ ꯃꯄꯨꯅ ꯃꯤꯇꯝꯅꯩ ꯃꯤ ꯀꯧꯏ ꯑꯍꯥꯟꯕꯗ ꯌꯥꯎꯔꯝꯒꯅꯤ ꯍꯦꯛ ꯄꯔꯥꯗꯨꯒꯤ ꯑꯍꯥꯟꯕꯗ ꯑꯗ ꯃꯤ ꯑꯁꯤ ꯀꯩꯅꯣ ꯇꯥꯏꯕꯪ ꯃꯄꯨꯁꯤꯅ ꯃꯤꯁꯤ ꯁꯦꯝꯃꯤ ꯑꯗ ꯃꯤꯁꯤ ꯁꯦꯝꯃꯛꯄ ꯃꯇꯝꯗ ꯃꯥ ꯌꯥꯝ ꯍꯔꯥꯎꯏ ꯅꯨꯡꯉꯥꯏꯔꯦ ꯇꯥꯏꯕꯪ ꯈꯨꯟꯖꯥꯎ ꯂꯩꯆꯥꯎꯅ ꯄꯥꯟꯅꯕ ꯌꯥꯔꯅꯤ ꯈꯜꯂꯨꯔꯦ ꯑꯗꯨꯗꯤ ꯃꯤ ꯃꯉꯣꯟꯗ ꯀꯩꯗꯧꯕꯤꯈ꯭ꯔꯦ ꯊꯧꯖꯥꯟꯕꯤꯈ꯭ꯔꯦ ꯀꯨꯕꯤꯈ꯭ꯔꯦ ꯒꯥꯏꯗꯣ ꯊꯧꯖꯥꯟꯕꯤꯔꯦ ꯍꯥꯏꯕꯗꯤ ꯑꯐꯕ ꯉꯥꯛꯇ ꯑꯣꯏꯔꯣꯅ ꯇꯥꯏꯕꯪ ꯃꯄꯨꯁꯤꯅ ꯄꯤꯕꯅꯤ ꯃꯁꯤ ꯄꯤꯕꯁꯤꯗ ꯀꯩꯗꯧꯒꯦ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯁꯤ ꯅꯨꯡꯉꯥꯏꯔꯁꯅꯨ ꯌꯥꯏꯐꯔꯁꯅꯨ ꯍꯥꯏꯗꯅ ꯈꯨꯟꯖꯥꯎ ꯂꯩꯆꯥꯎꯅ ꯄꯥꯜꯂꯁꯅꯨ ꯍꯥꯏꯔꯀꯥꯟꯗ ꯀꯩꯗꯧꯒꯦꯕꯨ ꯂꯥꯟꯅ ꯆꯠꯂꯨꯔꯦ ꯂꯥꯟꯅ ꯆꯠꯂꯨꯕꯗꯨꯅ ꯃꯔꯤꯗ ꯄꯣꯂꯣꯏꯗ ꯈꯨꯗꯣꯡꯊꯤꯕ ꯅꯪꯈ꯭ꯔꯦ ꯃꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯥꯒꯤ ꯄꯨꯟꯁꯤꯗ ꯈꯨꯗꯣꯡꯊꯤꯕꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯄꯣꯂꯣꯏꯗ ꯀꯔꯤ ꯑꯣꯏꯈꯤꯒꯦꯕꯨ ꯑꯋꯥꯕ ꯇꯥꯔꯒ ꯃꯥꯒꯤ ꯄꯨꯟꯁꯤ ꯂꯣꯡꯈꯤ ꯅꯤꯡꯊꯧꯒꯨꯝꯕꯒꯤ ꯋꯥꯔꯤꯗꯅꯤꯀꯣ ꯂꯥꯛꯀꯗꯣꯏꯁꯦ ꯍꯣꯔꯦꯟ ꯃꯊꯪꯒꯤ ꯑꯩꯈꯣꯏꯒꯤ ꯇꯥꯡꯀꯛ ꯑꯃꯗ ꯃꯥꯒꯤ ꯊꯤꯝꯁꯤꯗ ꯂꯥꯛꯀꯗꯣꯏꯁꯦ ꯑꯗꯨꯅ ꯑꯩꯅ ꯍꯥꯏꯅꯤꯡꯉꯤꯗꯤ ꯀꯔꯤꯒꯨꯝꯕ ꯈꯣꯡꯅꯥꯡ ꯍꯣꯒꯥꯏꯕꯤꯁꯤ ꯇꯥꯏꯕꯪ ꯃꯄꯨꯅ ꯁꯦꯝꯃꯤ ꯑꯗꯨꯅ ꯑꯆꯨꯝꯕ ꯆꯠꯅꯕꯒꯤꯗꯃꯛ ꯀꯔꯤ ꯇꯧꯔꯝꯒꯦ ꯍꯥꯏꯕꯕꯨ ꯑꯩꯈꯣꯏꯒꯤ ꯃꯤꯑꯣꯏꯕꯁꯤ ꯇꯥꯏꯕꯪ ꯃꯄꯨꯅ ꯌꯥꯝ ꯑꯐꯕ ꯉꯥꯛꯇ ꯆꯠꯅꯕꯒꯤꯗꯃꯛ ꯃꯥꯅ ꯌꯥꯝ ꯋꯥꯖꯩ ꯆꯨꯝꯊꯣꯛꯅꯕꯒꯤ ꯂꯝꯕꯤ ꯃꯌꯥꯝ ꯊꯝꯕꯤꯔꯝꯃꯤ ꯊꯝꯕꯤꯔꯤꯕꯁꯤꯡ ꯀꯔꯤꯒꯤꯅꯣ ꯆꯤꯡ ꯀꯌꯥ ꯊꯝꯃꯤ ꯎ ꯀꯌꯥ ꯊꯝꯃꯤ ꯅꯨꯡ ꯀꯌꯥ ꯊꯝꯃꯤ ꯋꯥꯔꯤꯗꯁꯨ ꯈꯣꯡꯅꯥꯡ ꯍꯣꯒꯥꯏꯕꯤ ꯋꯥꯔꯤꯗꯁꯨ ꯌꯥꯎꯔꯛꯀꯅꯤ ꯍꯣꯔꯦꯟ ꯌꯥꯎꯔꯛꯀꯅꯤꯀꯣ ꯅꯣꯏ ꯆꯦꯞꯇꯔꯗꯁꯨ ꯌꯥꯎꯔꯤꯕꯅꯤ ꯑꯗꯨꯅ ꯅꯨꯡ ꯀꯌꯥ ꯎꯀꯌꯥ ꯆꯤꯡ ꯀꯌꯥꯒꯤ ꯋꯥꯔꯤꯁꯤꯅ ꯀꯩꯗꯧꯒꯦꯕꯨ ꯃꯥꯅ ꯆꯠꯂꯨꯔꯕ ꯂꯝꯕꯤꯗꯨꯅ ꯂꯥꯟꯅ ꯆꯠꯂꯨꯕ ꯃꯤꯑꯣꯏꯕꯗꯨꯅ ꯄꯣꯂꯣꯏꯗ ꯈꯨꯗꯣꯡꯊꯤꯕ ꯅꯪꯈꯤꯕꯗꯨ ꯉꯥꯛꯇꯅꯤ ꯃꯗꯨꯒꯤ ꯋꯥꯔꯤꯗꯨꯁꯤꯡꯒꯤ ꯃꯔꯛꯇꯨꯗ ꯅꯨꯡ ꯀꯌꯥꯗꯨꯒꯤ ꯋꯥꯔꯤ ꯆꯤꯡ ꯀꯌꯥ ꯎ ꯀꯌꯥꯒꯤ ꯋꯥꯔꯤꯗꯨꯒꯤ ꯃꯅꯨꯡꯗ ꯈꯣꯡꯅꯥꯡ ꯍꯣꯒꯥꯏꯕꯤꯁꯨ ꯑꯃꯅꯤ ꯁꯤꯅꯤ ꯑꯗꯨꯗꯤ ꯌꯦꯡꯉꯁꯤ ꯈꯣꯡꯅꯥꯡ ꯍꯣꯒꯥꯏꯕꯤ ꯄꯔꯥꯗꯣ ꯑꯩ ꯑꯃꯨꯛ ꯍꯥꯏꯔꯛꯀꯦ ꯇꯥꯎ ꯉꯁꯤꯗꯒꯤ ꯆꯍꯤ 150ꯃꯨꯛꯀꯤ ꯃꯃꯥꯡꯗ ꯃꯩꯇꯩ ꯀꯪꯂꯩꯄꯨꯡꯗ ꯅꯤꯡꯊꯧ ꯑꯃ ꯄꯥꯜꯂꯝꯃꯤ ꯅꯤꯡꯊꯧꯗꯨꯒꯤ ꯃꯃꯤꯡ ꯄꯥꯏꯈꯣꯝꯕ ꯀꯧꯏꯀꯣ ꯑꯗꯣ ꯄꯥꯏꯈꯣꯝꯕꯁꯤꯅ ꯈꯨꯃꯟꯄꯨꯡꯗ ꯂꯥꯟꯗꯥꯕ ꯍꯥꯏꯗꯤ ꯂꯥꯟ ꯆꯠꯄ ꯃꯇꯝꯗ ꯃꯥꯅ ꯀꯩꯗꯧꯒꯦꯕꯨ ꯈꯨꯃꯟ ꯆꯤꯡꯈꯣꯡ ꯑꯣꯡꯖꯕꯤ ꯈꯣꯏꯖꯤ ꯃꯤꯍꯨꯜ ꯂꯥꯡꯂꯕꯤ ꯍꯥꯏꯁꯦ ꯍꯥꯏꯔꯤꯕ ꯅꯨꯖꯥꯗꯨꯒꯤ ꯃꯁꯛꯁꯤ ꯎꯕꯗ ꯃꯥꯁꯤ ꯄꯥꯝꯗꯅ ꯃꯥꯁꯦ ꯃꯩꯇꯩ ꯀꯪꯂꯩꯄꯨꯡꯗ ꯐꯥꯔꯒ ꯄꯣꯔꯛꯑꯦ ꯐꯥꯔ ꯄꯨꯔꯛꯑ ꯃꯇꯨꯡꯗ ꯀꯩꯗꯧꯔꯦ ꯃꯥꯒꯤ ꯇꯥꯂꯣꯏꯁꯤꯡꯗ ꯆꯜꯍꯟꯒꯦꯅ ꯃꯥ ꯊꯝꯃꯦ ꯑꯗꯨ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯥꯅ ꯈꯣꯏꯖꯤ ꯃꯤꯍꯨꯜ ꯂꯥꯡꯂꯕꯤꯗꯨꯅ ꯃꯉꯣꯟꯗ ꯃꯃꯣꯝ ꯑꯃ ꯁꯥꯠꯆꯔꯦ ꯋꯥꯔꯤꯁꯤ ꯌꯥꯝ ꯃꯔꯨ ꯑꯣꯏꯕꯅꯤ ꯑꯗꯨꯅ ꯋꯥꯔꯤꯁꯤ ꯌꯥꯎꯗ꯭ꯔꯒꯗꯤ ꯌꯥꯗꯕꯅꯤ나 ꯋꯥꯔꯤꯁꯤ ꯍꯥꯟꯅ ꯇꯥꯕ ꯑꯃ ꯆꯪꯉꯤ ꯑꯗꯨꯅ ꯃꯃꯣꯝꯗꯨꯅ ꯑꯃꯨꯛ ꯃꯃꯣꯝ ꯑꯃ ꯁꯥꯠꯆꯔꯦ ꯑꯗꯨꯕꯨ ꯅꯤꯡꯊꯧꯁꯤꯗꯤ ꯀꯩꯗꯧꯒꯦꯕꯨ ꯃꯄꯥꯔꯤ ꯂꯩꯇꯦ ꯃꯥꯒꯤ ꯃꯃꯣꯝꯁꯨ ꯁꯥꯠꯇꯦ ꯑꯗꯨꯕꯨ ꯃꯄꯥꯔꯤ ꯂꯩꯇꯕ ꯃꯃꯣꯝ ꯁꯥꯠꯇ꯭ꯔꯕꯁꯨ ꯅꯤꯡꯊꯧꯒꯤ ꯈꯨꯕꯝꯗꯤ ꯃꯥꯡꯕ ꯌꯥꯗꯕꯅꯤꯅ ꯃꯁꯥꯅꯧ ꯀꯣꯟꯗꯒꯤ ꯍꯥꯏꯕꯗꯤ ꯃꯥꯒꯤ ꯃꯅꯥꯎꯁꯤꯡꯗꯒꯤ ꯄꯣꯛꯆꯕ ꯃꯆꯥ ꯅꯨꯄꯥ ꯑꯃꯅ ꯀꯩꯗꯧꯒꯦꯕꯨ ꯅꯤꯡꯊꯧꯒꯤ ꯈꯨꯕꯝ ꯁꯤꯟꯅꯅꯕꯒꯤꯗꯃꯛ ꯃꯍꯥꯛꯁꯦ ꯅꯤꯡꯊꯧꯒꯤ ꯃꯆꯥ ꯁꯪꯅ ꯌꯣꯛꯑꯒ ꯂꯩ ꯉꯁꯥꯏ ꯈꯨꯃꯟꯄꯨꯡꯗꯒꯤ ꯄꯣꯔꯛꯏꯕ
ꯅꯤꯡꯊꯧꯗꯨꯅ ꯂꯧꯔꯤꯕ ꯄꯥꯏꯈꯣꯝꯕꯗꯨꯅ ꯂꯧꯔꯤꯕ ꯅꯨꯄꯤꯗꯣ ꯑꯗꯨꯒ ꯁꯣꯝ ꯅꯥꯀꯟꯗ ꯃꯅꯥꯎꯁꯤꯡꯒꯤ ꯄꯣꯛꯆꯔꯤꯕ ꯃꯥꯒꯤ ꯃꯆꯥ ꯍꯥꯏꯇꯥꯔꯦ ꯋꯥꯡꯒꯣꯟ ꯅꯤꯡꯊꯧ ꯍꯥꯏꯁꯦ ꯑꯅꯤ ꯑꯁꯤ ꯀꯩꯗꯧꯒꯦꯕꯨꯡ ꯆꯍꯤ ꯆꯞ ꯃꯥꯟꯅꯩ ꯉꯁꯥꯏꯒꯤ ꯑꯉꯥꯡ ꯑꯅꯤꯁꯤ ꯊꯥꯃꯨ ꯅꯥꯎꯃꯨꯅꯤ ꯍꯥꯏꯕꯅꯤ ꯊꯥꯃꯨ ꯅꯥꯎꯃꯨꯗꯤ ꯆꯍꯤ ꯂꯦꯡꯒꯥ ꯍꯥꯏꯕꯗꯤ ꯑꯗꯨꯁꯨ ꯀꯩ ꯍꯥꯏꯒꯦꯕꯨ ꯑꯩꯕꯁꯤꯅ ꯍꯥꯏ ꯃꯤꯅ ꯀꯦꯇꯅ ꯀꯩ ꯍꯥꯏꯒꯦꯕꯨ ꯁꯥꯏꯈꯣꯟꯅꯥꯎ ꯍꯥꯏꯁꯤꯗ ꯋꯥꯡꯒꯣꯟ ꯅꯤꯡꯊꯧꯅ ꯍꯜꯂꯕꯗ ꯀꯣꯏꯔꯧ ꯁꯤꯃꯨꯟ ꯈꯔꯇꯅꯤ ꯍꯥꯏꯗꯤ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥꯗꯨꯗꯤ ꯃꯥꯅ ꯆꯍꯤ ꯈꯔꯇ ꯍꯜꯂꯦ ꯍꯥꯏꯕꯅꯤ ꯆꯍꯤ ꯈꯔ ꯍꯜꯂꯤꯁꯤ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯃꯈꯣꯏ ꯑꯅꯤꯁꯤ ꯉꯁꯥꯏ ꯈꯨꯃꯟꯄꯨꯡꯗꯒꯤ ꯄꯨꯔꯛꯄ ꯅꯨꯆꯥꯗꯨꯅ ꯄꯣꯛꯄ ꯃꯆꯥꯅꯤ ꯅꯨꯄꯤ ꯃꯆꯥꯁꯦ ꯑꯗꯨꯒ ꯋꯥꯡꯒꯣꯟ ꯅꯤꯡꯊꯧꯁꯤꯅ ꯑꯩꯁꯦ ꯍꯥꯏꯈ꯭ꯔꯦꯀꯣ ꯀꯅꯥꯅ ꯌꯣꯛꯄ ꯅꯤꯡꯊꯧꯁꯤꯅ ꯃꯥꯒꯤ ꯃꯅꯥꯎꯄꯥꯗꯒꯤ ꯄꯣꯛꯄ ꯃꯆꯥꯗꯣ ꯅꯤꯡꯊꯧ ꯑꯣꯏꯅꯕꯒꯤꯗꯃꯛ ꯌꯣꯛꯆꯕ ꯍꯥꯏꯕꯅꯤ ꯑꯅꯤꯁꯤ ꯀꯣꯅꯨꯡꯗ ꯀꯩ ꯑꯣꯏꯅ ꯂꯩꯔꯦ ꯅꯤꯡꯊꯧꯒꯤꯗꯤ ꯃꯄꯥꯔꯤ ꯃꯃꯣꯝ ꯁꯛꯅ ꯍꯥꯏꯅ ꯍꯨꯝꯅ ꯑꯉꯥꯡꯅꯤꯁꯤ ꯆꯥꯎꯔꯛꯂꯦ ꯑꯉꯥꯡꯅꯤꯁꯤ ꯆꯥꯎꯔꯛꯄ ꯃꯇꯨꯡ ꯏꯟꯅ ꯅꯤꯡꯊꯧꯒꯤꯗꯤ ꯀꯔꯤ ꯑꯣꯏꯔꯦ ꯂꯥꯏꯔꯤꯛꯇꯁꯨ ꯌꯥꯎꯔꯤ ꯀꯔꯤ ꯍꯥꯏꯒꯦꯕꯨ ꯀꯕꯨ ꯑꯣꯏꯔꯦ ꯁꯤꯅꯤ ꯌꯥꯝ ꯐꯖꯕ ꯑꯏꯕꯅ ꯑꯃꯨꯛ ꯍꯥꯏꯔꯤ ꯐꯖꯕꯅ ꯑꯣꯏꯗꯕ ꯀꯔꯤ ꯂꯩ ꯀꯥꯏꯁꯤ ꯐꯖꯕꯅ ꯀꯔꯤ ꯑꯣꯏꯗ ꯂꯩꯔꯤ ꯐꯖꯕ ꯍꯥꯏꯕꯁꯤ ꯃꯤꯑꯣꯏꯕꯒꯤ ꯍꯧꯅꯁꯥꯅꯤ ꯀꯅꯥ ꯍꯥꯏꯁꯤ ꯐꯖꯕ ꯃꯤꯑꯣꯏꯕꯒꯤ ꯂꯣꯏꯅꯤ ꯍꯥꯏꯁꯤ ꯑꯗꯨꯅ ꯑꯉꯥꯡꯅꯤꯁꯤ ꯂꯩꯃ ꯅꯤꯡꯊꯧꯅ ꯐꯥꯎꯕ ꯀꯩꯗꯧꯔꯦ ꯑꯉꯥꯡꯅꯤꯁꯤ ꯎꯔꯀꯥꯟꯗ ꯑꯋꯥ ꯄꯣꯊꯥꯐꯝ ꯑꯣꯏꯔꯔꯦ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯉꯥꯡꯁꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯍꯝ ꯆꯥꯎꯔꯛꯂꯦ ꯆꯍꯤ ꯇꯥꯡꯀꯛ ꯁꯨꯝ ꯍꯦꯟꯒꯠꯂꯦ ꯆꯍꯤ ꯃꯊꯪ ꯃꯊꯪ ꯆꯥꯎꯔꯛꯇꯨꯅ ꯃꯈꯣꯏꯅꯤꯁꯤ ꯁꯩꯊꯥꯡ ꯑꯃ ꯂꯧꯔꯛꯂꯦ ꯍꯥꯏ ꯑꯩꯈꯣꯏꯅ ꯁꯩꯊꯥꯡ ꯑꯃ ꯂꯧꯔꯦ ꯍꯥꯏꯁꯤ ꯀꯔꯤ ꯍꯥꯏꯒꯦꯕꯨ ꯇꯤꯜ ꯑꯦꯖ ꯃꯇꯝꯅꯤ ꯍꯥꯏꯗꯤ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯇꯥꯡꯀꯛꯇꯨ ꯂꯣꯏꯁꯤꯟꯈ꯭ꯔꯒ ꯄꯥꯈꯪ ꯂꯩꯁꯥ ꯐꯔꯛꯄꯒꯤ ꯇꯥꯡꯀꯛ ꯃꯇꯥꯡ ꯌꯧꯔꯛꯂꯦ ꯁꯤꯅꯤ ꯑꯗꯨꯅ ꯅꯨꯖꯥ ꯄꯥꯈꯪ ꯑꯅꯤꯁꯦ ꯍꯥꯏꯗꯤ ꯑꯉꯥꯡ ꯑꯅꯤꯁꯦ ꯍꯥꯏꯕꯅꯤ ꯑꯉꯥꯡ ꯑꯅꯤꯁꯤ ꯀꯩꯗꯧꯔꯛꯈꯤꯕꯨ ꯉꯁꯥꯏꯒꯤ ꯁꯩꯊꯥꯡ ꯑꯃ ꯂꯧꯔꯛꯏ ꯍꯥꯏꯕꯗꯤ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯋꯥꯈꯜꯗ ꯇꯣꯛꯑꯒ ꯄꯥꯈꯪ ꯂꯩꯁꯥꯕꯤꯒꯤ ꯋꯥꯈꯜꯂꯣꯝꯗ ꯆꯪꯁꯤꯟꯕ ꯍꯧꯔꯛꯂꯦ ꯁꯤꯅꯤ ꯑꯗꯨꯕꯨ ꯑꯉꯥꯡ ꯑꯅꯤꯁꯤꯗꯤ ꯀꯅꯥ ꯀꯅꯥꯅꯣ ꯅꯤꯡꯊꯧꯒꯤꯗꯤ ꯃꯆꯥꯁꯤꯡꯅ ꯌꯣꯛꯏꯕꯅꯤ ꯅꯨꯄꯥꯁꯨ ꯋꯥꯡꯒꯣꯟ ꯅꯤꯡꯊꯧꯁꯤꯁꯨ ꯉꯁꯥꯏꯒꯤ ꯃꯥꯅ ꯄꯨꯔꯛꯏꯕ ꯈꯨꯃꯟꯄꯨꯡꯗꯒꯤ ꯄꯨꯔꯛꯏꯕ ꯅꯨꯖꯥꯗꯨꯅ ꯄꯨꯔꯛꯏꯕ ꯃꯥꯒꯤ ꯆꯅꯨꯁꯤꯁꯨ ꯃꯆꯥꯅꯨꯄꯤꯁꯤꯁꯨ ꯃꯆꯥꯁꯤꯡꯅ ꯌꯣꯛꯏꯕꯅꯤ ꯑꯗꯨꯕꯨ ꯑꯉꯥꯡ ꯑꯅꯤꯁꯤꯗꯤ ꯀꯩꯗꯧꯔꯛꯀꯗꯣꯔꯦ ꯅꯨꯡꯁꯤ ꯍꯧꯅꯔꯛꯀꯗꯣꯔꯦ ꯃꯔꯝꯗꯤ ꯇꯤꯜꯂꯦꯖꯀꯤ ꯄꯥꯈꯪ ꯂꯩꯁꯥ ꯐꯥꯔꯛꯄꯒꯤ ꯃꯔꯝ ꯑꯣꯏꯗꯨꯅ ꯒ꯭ꯌꯥꯟ ꯇꯥꯏꯀꯣ ꯁꯦ ꯑꯗꯨꯅ ꯍꯧꯖꯤꯛ ꯀꯩꯗꯧꯔꯦ ꯄꯥꯈꯪ ꯂꯩꯁꯥ ꯐꯥꯔꯛꯄꯒꯤ ꯇꯥꯡꯀꯛꯁꯤꯗ ꯀꯔꯤ ꯍꯥꯏꯔꯛꯀꯦꯕꯨ ꯅꯣꯡꯃ ꯀꯧꯕ ꯅꯣꯡ ꯀꯥꯏꯁꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯇ ꯍꯥꯏ ꯀꯅꯥꯅ ꯋꯥꯡꯒꯣꯟ ꯅꯤꯡꯊꯧꯅ ꯍꯥꯏ ꯉꯁꯥꯏꯒꯤ ꯅꯨꯄꯤ ꯃꯆꯥꯗꯨꯅ ꯀꯔꯤ ꯍꯥꯏꯒꯦꯕꯨ ꯅꯪꯅ ꯑꯩꯅ ꯍꯌꯦꯡ ꯅꯤꯡꯊꯧ ꯑꯣꯏꯔꯕ ꯃꯇꯝꯗ ꯅꯨꯖꯥ ꯅꯪꯕꯨ ꯀꯪꯂꯥꯃꯦꯟꯒꯤ ꯅꯥꯞꯄꯗꯤ ꯌꯥꯔꯣꯏꯗ꯭ꯔꯥ ꯀꯥꯏꯁꯤ ꯅꯤꯡꯊꯧ ꯃꯥꯅ ꯋꯥꯡꯒꯣꯟ ꯅꯤꯡꯊꯧꯅ ꯅꯤꯡꯊꯧ ꯑꯣꯏꯔꯕ ꯃꯇꯝ ꯑꯗꯨꯗ ꯅꯪꯕꯨ ꯀꯔꯤ ꯑꯣꯏꯍꯟꯒꯦ ꯂꯩꯃꯔꯦꯟꯐꯝꯗꯣ ꯍꯥꯠꯀꯦꯅ ꯉꯁꯥꯏꯒꯤ ꯅꯨꯄꯤ ꯃꯆꯥꯗꯨꯗ ꯍꯥꯏꯔꯛꯂꯦ ꯃꯇꯝ ꯑꯁꯤꯗ ꯀꯩꯗꯧꯔꯛꯈ꯭ꯔꯒꯦꯕꯨ ꯃꯇꯝꯁꯤꯗ ꯅꯨꯄꯤ ꯃꯆꯥꯁꯨꯅ ꯍꯥꯏ ꯃꯥꯗꯤ ꯅꯥꯏꯁꯤꯡꯗ ꯆꯟꯈ꯭ꯔꯦ ꯀꯔꯤꯒꯤ ꯅꯥꯏꯁꯤꯡꯗ ꯆꯜꯂꯤꯕ ꯃꯥꯕꯨꯗꯤ ꯈꯨꯃꯟꯄꯨꯡꯗꯒꯤ ꯃꯃꯥꯗꯣ ꯐꯥꯔꯒ ꯄꯨꯔꯛꯈꯤꯕꯅꯤꯅ ꯃꯔꯝꯅ ꯃꯩꯇꯩꯄꯨꯡꯗꯗꯤ ꯅꯥꯏ ꯑꯣꯏꯈ꯭ꯔꯕꯅꯤ ꯑꯗ ꯅꯥꯏ ꯑꯣꯏꯈ꯭ꯔꯤꯕ ꯃꯍꯥꯛꯁꯤꯅ ꯄꯣꯛꯄ ꯃꯆꯥꯁꯨ ꯅꯥꯏ ꯑꯣꯏꯔꯦ ꯋꯥꯔꯤꯁꯤ ꯒ꯭ꯌꯥꯟ ꯇꯥꯏ ꯑꯗꯨꯅ ꯅꯥꯏ ꯑꯣꯏꯔꯕꯁꯤꯅ ꯀꯩꯗꯧꯔꯦ ꯃꯆꯥꯅꯨꯄꯤꯁꯨ ꯅꯥꯏ ꯑꯣꯏꯔꯕꯅꯤ나 ꯍꯌꯦꯡ ꯀꯪꯂꯥꯃꯦꯟꯒꯤ ꯅꯥꯞꯄꯗꯤ ꯌꯥꯔꯣꯏꯗꯣꯔꯤ ꯃꯁꯤ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯋꯥꯡꯒꯣꯟ ꯅꯤꯡꯊꯧꯅ ꯍꯥꯏ ꯀ꯭ꯂꯥꯁꯇ ꯌꯥꯝ ꯃꯔꯨ ꯑꯣꯏꯕ ꯃꯇꯥꯡꯗ ꯀꯩ ꯍꯥꯏꯒꯦꯕꯨ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯇ ꯍꯥꯏ ꯉꯁꯤ ꯀꯧꯕ ꯅꯣꯡ ꯄꯥꯈꯪ ꯑꯩꯅ ꯁꯔꯤꯔꯤ ꯀꯥꯏꯁꯤ ꯀꯔꯤꯒꯨꯝꯕ ꯅꯣꯡꯗ ꯅꯨꯡꯁꯤ ꯅꯪꯕꯨ ꯊꯥꯔꯕ ꯀꯣꯏꯔꯧ ꯃꯥꯒꯤ ꯀꯥꯞꯊꯥꯔ ꯅꯣꯡꯗꯣꯟ ꯃꯥꯒꯤ ꯍꯨꯟꯊꯥꯔ ꯊꯥꯗꯗꯨꯅ ꯋꯥꯍꯦꯟ ꯆꯩꯔꯥꯛ ꯄꯤꯁꯤꯜꯂꯨ ꯀꯥꯏꯁꯤ ꯑꯁꯨꯃꯥꯏꯅ ꯃꯥꯅ ꯋꯥꯁꯛꯏ ꯑꯗꯨꯅ ꯀꯩꯗꯧꯒꯦꯕꯨ ꯋꯥꯡꯒꯣꯟ ꯅꯤꯡꯊꯧꯅ ꯀꯅꯥꯒꯤ ꯃꯐꯝꯗ ꯉꯁꯥꯏꯒꯤ ꯅꯨꯄꯤ ꯃꯆꯥꯗꯣ ꯑꯩꯈꯣꯏ ꯀꯅꯥ ꯂꯥꯛꯀꯅꯤ ꯅꯨꯄꯤ ꯃꯆꯥꯁꯤ ꯀꯩ ꯍꯥꯏꯕ ꯈꯨꯃꯟ ꯆꯅꯨꯁꯤ ꯋꯥꯁꯛꯈ꯭ꯔꯦ ꯋꯥꯁꯛꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯉꯥꯡ ꯑꯅꯤꯁꯦ ꯀꯩꯗꯧꯔꯦ ꯋꯥꯈꯜꯁꯤ ꯃꯄꯨꯡ ꯐꯥꯗꯕꯅ ꯀꯩ ꯃꯔꯤ ꯂꯩꯅꯔꯦ ꯅꯨꯡꯁꯤ ꯅꯨꯡꯉꯣꯟꯅ ꯃꯔꯤ ꯑꯣꯏꯔꯀꯥꯟꯗ ꯍꯩꯔꯥꯡ ꯍꯩꯆꯥꯃꯤꯅ ꯀꯩꯗꯧꯔꯦ ꯂꯩꯔꯥꯡ ꯂꯩꯆꯤꯟꯃꯤꯅ ꯂꯩꯔꯛꯂꯦ ꯁꯨꯝꯊꯣ ꯍꯥꯏꯕꯅ ꯀꯩꯗꯧꯈ꯭ꯔꯦ ꯑꯉꯥꯡ ꯑꯅꯤꯁꯦ ꯅꯨꯄꯤ ꯃꯆꯥꯁꯦ ꯈꯣꯏꯆꯤ ꯃꯤꯍꯨꯜ ꯂꯥꯡꯈ꯭ꯔꯦ ꯑꯗꯨꯗꯤ ꯌꯥꯝ ꯂꯨꯕ ꯇꯥꯡꯀꯛ ꯑꯣꯏꯔꯤ ꯃꯁꯤ ꯃꯨꯟꯅ ꯈꯪꯒꯗꯕꯅꯤ ꯋꯥꯔꯤꯁꯦ ꯑꯩꯈꯣꯏꯅ ꯌꯥꯝ ꯂꯨꯕ ꯇꯥꯡꯀꯛ ꯑꯣꯏꯔꯕꯅꯤꯅ ꯀꯩꯗꯧꯔꯦ ꯂꯩꯃ ꯅꯤꯡꯊꯧꯒꯤ ꯅꯥꯀꯣꯡ ꯌꯧꯈ꯭ꯔꯦ ꯂꯩꯃ ꯅꯤꯡꯊꯧ ꯇꯥꯔꯦ ꯋꯥꯕꯅ ꯄꯟꯗꯣꯝ ꯂꯣꯏꯔꯦ ꯀꯥꯏꯁꯤ ꯃꯔꯝꯗꯤ ꯀꯩꯅꯣꯕꯨ ꯀꯨꯏꯅ ꯂꯣꯠꯄ ꯌꯥꯕ ꯊꯧꯗꯣꯛ ꯑꯣꯏꯗꯕꯅꯤꯅ ꯊꯧꯗꯣꯛꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯂꯩꯃ ꯅꯤꯡꯊꯧꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯋꯥꯔꯦ ꯀꯔꯤꯒꯤ ꯋꯥꯔꯤ ꯋꯥꯡꯒꯣꯟ ꯅꯤꯡꯊꯧꯁꯦ ꯍꯌꯦꯡ ꯃꯇꯝ ꯑꯃꯗ ꯃꯩꯇꯩ ꯀꯪꯂꯩꯄꯨꯡꯒꯤ ꯅꯤꯡꯊꯧ ꯑꯣꯏꯒꯗꯧꯔꯤꯕꯅꯤ ꯅꯤꯡꯊꯧ ꯑꯣꯏꯒꯗꯕ ꯃꯍꯥꯛꯁꯦ ꯁꯨꯝꯕ ꯊꯧꯗꯣꯛꯁꯤ ꯂꯩꯕ ꯑꯣꯏꯇꯥꯔꯒꯗꯤ ꯃꯍꯥꯛꯀꯤ ꯅꯤꯡꯊꯧ ꯐꯝꯗꯥꯒꯅꯤ ꯒꯥꯏꯁꯤ ꯃꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯉꯝ ꯑꯊꯧ ꯈꯔꯅ ꯄꯨꯟꯁꯤꯟꯅꯔꯒ ꯅꯤꯡꯊꯧꯒ ꯅꯥꯄ ꯆꯤꯟꯅ ꯍꯥꯏꯕꯗꯤ ꯋꯥ ꯇꯥꯟꯅꯔꯒ ꯀꯩꯗꯧꯈ꯭ꯔꯦ ꯂꯤꯟ ꯃꯥꯁꯨ ꯁꯤꯗꯅꯕ ꯆꯩ ꯃꯥꯁꯨ ꯇꯦꯛꯅꯕꯒ ꯍꯥꯏꯁꯤ
그래 그만 전후 당간 징다 타그래 와리 시암나 몽 뽕왜 버니 맞다 기보 그만 징누 당간 징다 로요인 타그래 아두가 그래 왕고 닝통나 그리 하디 민첸 랑코이 선 그래 가시 민첸 랑코이 선 그래 하디 거의 아리블론다 그래 하게고 hov직다 하르가나 마부 코션 세나가 레이리 하이버니 마름디 기노보 마부 사기 마사노부 당간 징데 로요인 타그르다디 마시 그도로 빠야이 기시 아니 딜리스니 와칸 파다 방금더버니 마기 궁을 이렇게 빠야이 나트라 그이노무 오이르 빠야이 aduna mingjen lang koi chen kre hadi lai maning thong sian na ga lai kre matam khara amuk kana che khuman chanu haire ngasai ai manung kari haire kasai koloi mingno la lak liba angang ani se kana kana no haire kada wanggo ning thong haisina kana ni hai ikoi ni kari hai charai rong ba aduga khuman chanu haisina kare ikoi ni kari ning chen chai bi kai wanggo ning thosina ning tin eba matam da wai khwang dai mi tai haibagi damak ai bana kari hai ning thien chai bi na ta ning thien chai bi hai na khangnam aduni ning thien chai bi se karai da lai khre thangan chingdat loi oina thabi khre adudi matam khan le kan da ma su ke do re ngasai gi wanggo ning thogi kana gi charai rong bi iduna mapari ma phangjare mapari do kari hai tunglam chaki pamai ba kai pamai ba hao guys when like the action yoriko pamai ba hao aduna ngasai gi ningthau madi kaubra kaude kaidori madi kido ningthau oiba midi mane kayo hagebo ningthau oibadi leiba ki wayan chaini guys leya ki thongda ma indaba yade leiba ki thabak tharma khangdaba yade mana maning tamba chatpa suyada aduna manna kana bu lawlu ge khale ningthen chai bi lawlu ge khalam matamda kari haire leibaki ang matau singna mabu kedore sien akan chaira amoina ningthona ning chatphade parampurum kaifade tungi mironda charonda aran lam fai ufade gaisi magi hangtakta lana chatpa yaroi sini masina marumara kada mal masana loksin mangamdre masana du kedore lobi chingda laikre mapari phongre adubu ma masana budi kaubra kaude kedore ma chimbure koirekle krai de koirekle a thangan chingda la kanda kana khangnare mapari ga maga khangnare lebang me amang dudi kari haire hau machani nusiduna yoke propadi sini ada lebang me amada hau machani nusiduna yokani purakanda bakai kanglei pungda mapari puraga am thamgre aduga ning khen chai bi di krai de lehore thangan chingda lehore aduna mapani ga maga khaine ki budigi ning khen chai bi di krai de lehore thangan chingda magi pusi adum longkre aduga sona kandana mapari na ma sa sang no yuwa kanda matam digi hona ekoi kari link re hai like tiori pamai ba hau adu no digi kari hai re mai tai kang lei phungda hau ma cha loi sang link re madigi hongdana ngasi mawda ekoi mai tai kang lei phungda hau ma cha loi sang link gipse madu digi niko asmaina tobdana amuk ke dogre ningken sabiji punsi lu bakram madung dagi di kana sik ke dore chagi sarai rong maning those amuk magi punsigi panthungam daini gharis haji mai punsi loiram daini hai magi punsi loiram dai si ma se kana si ningseng e masano ningseng e adubu ma ke dogre masano di loksan mangam dre maram di ke dogibo asagi mana kai oi kiba asagi masano da kai oi kiba badi nai sing de chen kiba maram di lebak ki wen chai kan kiba na mara khangna una ma ke do bangam ki da bano loksan ki bangam ki da bani madagi ma se ke dore magi busi panthungam dai sida tusuk hau ngaurak le wari si gyan tai ko sai paring lak madagi ada tusuk mok sing ngorok pada ning thau masa lan chat ta ya dre lan chale ngame no le khere kai si harau le nungai re hai harau nungai da la kan da lan gi halak pagi awa ba hai tare madu karai da hauji uji khoina sai chagon man da horiba namun khumat horiba khonang sigi makhong sina ningthau se lan chalubi halak pagi awa ba da fathare potharing sida sai wari duni kari haike mamang da mane kari hai wasake hayeng kari gumban nong da nungsinang ba tharaba kaido koiro magi ka tara nong do magi huntara wayan sera pising o kaido
aduna taibung mapugi achumana nyat pangamba aduna mangod akha araw thadana magi punsi aroi bado lakle asmai toduna magi punsi se khonang magi makhongda kedo ke punsi longkhre warisi yamna mapung oibani warisi yaudradi khoni yadaba mamduna ngasagi aibasna kari haigebu ngasagi wango ningthona kanagi mafamda ningthen saibigi mafamda mal laluba langfai saluba mana wasak ngakpang ngumkhidaba aduga mabusu mana hayeng kari haina ningthau oiraba matamda masana oina amadi laimare famton hapki na man haibudo hapangamdre magi wasak ngakpang ngamdre adubu taibong mapugi achumara nyatpangam amadi lei habsi khoi mamang su haigre aduna achumara nyapuduna kedore mawando wayen cherak pirari poloidani ko magisi aduna wayen cherak tuni manang si phangisi aduna marangwerga ningthen saibida mala lalubagi ningthen saibida aran baman chalubagi maram aduna ma kaidori bana magi punsi poloida wayan cherak phangdana khonang magi makhongda ma se kare punsi longkhri madudagi hawdana akha around thada gibadagi hawji koina kari haina khanari khonagi mamingse madudugi hawrakada ngasi wawda kari haina khanari ho gai bi guys mai omna sai haisni ho gai vi aduna hawjikti khogai bi haina khona hogai bi haina sagon ma tha hoba namun ma pan tha hoba khona am oina leirisi aduna sai koina khangre mamang su haire maramdi karigino haitadi khona hogai bi haise masin aikoi da kai paujen piri duni yamaroi paujin di kaino aikoi me bana lana chalu bana maram eragana pusida kari phangi haiba awaba khudung thiba kya nangi haiba duni aduna nasai charai no maning thona kanada lalu bagino ningthen chaibi mafamda lalu buduni ko ma ningthen chaibi mafamda lalu buduna magi poloida khudung thiba nang buduni aduna jik lakadurisi wari se khone si tangka amalai re ko sigi wari sigi tangkak sinai khone kari asai mamang daina haigibo kari haigre taibong mafuna ikoi mioi base fanana basemi mioi bagi fanana bagi dama achumba chana bagi dama aranba tawdana bagi dama lambi kya thambiramba lambi simdugi manungsida aranba chatpache chumthongna bagi dama nung kaya ching kaya u kaya thambirami kari di uba wari singbun kya yaw haibdi wari singbun laidi chingya dugi wari duda ikoida tungda lakadaba mi singduda paujela moi piba aranba chattanaba u kya wari duna ikoi mi bada lan chattanaba madugi manungda khona hogai bisu amani habdini suli wari do yan dare ko hauji koi myam yan dare mamdi keno asai wari duda kari yawre charai rongbana kanai phumda laloba ningthen chaibim phumda laloba duna maram oraga mana wasanga udre wasanga tabduna maram orakanda ma kaidogre no matama ningsing lasu lebak ni kining thok oibana loksan bangam kidre bana mamang da sakhi wasak do kaw khibana maram oraga ma hauji kaidore magi punsi se khonang magi makhom da wayan cherak phangdana taibung mapugi koiro magi kathara nungdon magi huntara no wayan cherak phangdana ma se punsi lomi bini adu ni masai aina mamang haikibido adu hauji kai lakani parasigi wari se khangabrina aikhoina hauji lirami wari sina question hangba yare paktam le aiko adu wari khange taibung puna thamambana sini wari sin tayin sini si khangabrina question hangba yai kari hayu question hangba yai adudi kari maramgi ningthen saib si loi oina thakribano chiamaru webu question ni ko ada kari mangi ningthen saib loi oina thakribano adudi yo ningthen saib loi oina thakrisi maramdi kenu mabu popi palemna kari oirba maitei kanglei pungda nai oirba masu nai oidra yes nai oi nai oibrina ningthau mala lawba yabra yadre adudi mamani gi thodok to lebak mangda keno to bu yabra phong yabra adu suyadi adu ma kai do tare anga mathau tanaraga ningthau masu kai do woi do rim no ningthau oi gudrum ni ningthau oi matam ma sudari adu ningthau oi gudrum na thodok tuna marmurga ningthau magi pusidari kai do guduri leibak ta kang phong sai dore ningthau ma leitre oi biningai leitradi tangai fadana ningthen sabi che thangan chingde loi oina thakrimni simya reko ani shubadamu ningthen sabi shimu sem koi question hang payai kamai hang payai adudi kari marangi charai rong boning thona ningthen sabi bu mana loksan ngam khidri bana khaisi siamaru webini ko kari gino bom loksan ngam khidri sem sem ma haire kari marangi no haitadi ningthen sabi ne kari singde chaluba
nai sing de chaluba first point ani shubada kaiba leibaki wayense habdi keno ningthau akoi meitai tanglei phungi ningthau gi chanabi amalei ningthau mana arano payade pari puri degi hauna chanar pa ke do yade kai ba yade haiba ma adugi matakta ma ke do ye ma su ningthau oigidu mi oibnina magi punchida tunglam chadaman arano payabra yadi aduna marang maragana mana khangna una kana loksan ba yade no ningthen sai bi loksan ba yade ni si yam maru oibu question ni awun subu question da kai hang ba yae yam maru oibam harga adudi khone sai nei nari wari sigi yam apung oibga khongnang hogai bi yong ko khongnang hogai bi haiba sina tungi miron da kari pauchen pigi sini si yam maru oibi ni ko wai da su yaw gre sai kari pauchen pigi haita di ai khoi tung da la ka da mi sing da khongnang hogai bi choma pauchen lam pi ri karba pauchen no haita di charai rong maning thongna la lo bodo madugi wari du ni ko khongnang hogai bi sta yaw ri se kari na da ai khoi mi ba se aran ba chat pa ya di langfai chat pa ya di hai se langfai chalubo mahak tuna poloi da kari nange khudung thiba awab kya nange hab duni da khudung thiba awab nang wi duni sai charai rong ba mana wasa u buduna marang wa ka da mana lana chalu buduna marang wa ga mai fusi da khudung thiba duni adune khoi de tungi mi na kari pauchen pigi haita di yo khongnang hogai wi gi matang sida ekoi na pusala kan da ka ya bo charai rong ring tona khudung thiba na wi adugumna thoktan na gi da ai khoi su ke do tai aran balambi da chaloi da bani tungi miron da ke do tai aran balambi chatna ba achum balambi da chatna ba taibong mapugi wain chadak le se khoi kaw da na ba gi kaw da ba masin marong mara kan da khoi achum chachi tungi miron da achum chatna ba gi da ba khonang mana ke do re ai khoi da pauje na ma pi masini ko yam maru isi maramadna maside da mo ningten chai bi shi kanano hang bayai ningten chai bi kanano haidadi makti kanano asagi kuman fungdagi lakpa kanana longba fai khongmaning thona leimanang khang oina yina popo kenoni aduga pakhumdadi kay huni akoina ningten chai bi kanano hai hang tamdadi kari hai khumni madu khumbagi mutai koina fai fazaba answer di kay gidegi bo asagi pamai ba pokpi kanano nungdam tv adugumba kanai gi nepi charai nong bagi smai nai khona mai mapung oi ba point du khen lokhat kani smai tong na charai nong maning thosi sikre khonang di hori wari di khoi de kai dore hojik su lengdana achat o kya da li ga lei ri adno wari se khoi na kaw da ma phai sai bi se para sigi mapung oi ba masak se masini